Su chanari natraga chanadre haiba miyam da chamamnaba lehenggano. Pawasi ngarang nungthil phongkiba pawnil khol pawsege editorial kalam dagi lakhotchabane. Haukiba chahi taraga mangada kuki khulai paiba lalawlupsinga India government amasung Manipur government ka suspension of operation su chanaduna lakhe. Haukiba chahi taraga manga asi chahi khudingi maikai ahumaki khuyek pinaduna chahi amamam sangdoktuna lakhe. Mamang sahi gi February gi aroiba numitta khuyek pinaduna chaliba chahi asigi haukiba February gi aroiba numit February tang kunga mapan phauba chanarakhe. Chanarakliba su asina haujik kuki lalobasing yauna kuki militant sing na mitay da landaduna kuki gi laibak ama Manipur gi ngamkhai thugaidaga semgani haibage pandamda mitay da landarakpada khudongchaba lawe su chanabana India gi amadi Manipur gi security forces sing kuki lalobasing da khut thaba amade phaba punba yahande. Masigi khudongchaba sina Manipur gi law and order da akaiba pirakpadage Manipur state laingang na sanarakpa su adu handok le haina laukthokhe. Adubu India laingang na de su adu handokpa leitavana Manipur gi law and order ngakpada mateng pangnabagidamag paramilitary forces kaya marum laalavaso kuki militant sing na maitay da landaravaso karisu tauba yadana leirakhe. Masida mitay miyamna chanariba su asi India laingang na handoktuna kuki militant sing na khudongchaba lawba yahanba pamdabadage su handok na ba khwalaw dunu lakhe. Adumoy duna su India laingang na su handok tabadage haukiba February 18 faubagi su chanabagi khuyek pinabadu makata na khuyek pinaduna su sangdok tanaba India laingak tatakna duna lakhe. Manipur laingang na su Manipur assembly miphamda su handok na ba India laingak tahay na bagi warep lawkhe. Haujik su chanabagi aroiba numit February 18 haukre. Adubu su sangdok bagi khuyek pinadre su chanadre haibadude miyam da mayek seng na laingak na khangan ba leitre. Hana su Manipur laingak na su dagi handok le haibasu mayek seng na chamam na ba mata leitana Manipur laingak na su handok le haiba ngamdre. Haujik India laingak ka kuki laloba singa su sanadre su sangdok pagi khuyek pinadre haiba chamam na leide sangdok le haiba gi su chamam na basu leide asigumba chamam na ba si lahendaba laingak ki achumba khongthang waigane.